ꯑꯍꯥꯟꯕꯃꯛꯇꯗ DKS Entertain YouTube channel asina khwai miyambu taramna uksabaga loinana ikai khumnaba uchari loinana channel asina ngasisu mayamgi mafamda nungaigani khanba yang jinhai kouba nupa amagi wari puduna laksare khudol tamjariba wari asi mayamnasu loiba fau tabi haiba ahum asi thamjabo loinana mayamgi mafamda wari asi lanthokchare yang jinhai se July gi tang 13 1968 ta Jenhyang kanji gi Henan haiba jaga jida पोखिबा मी मने माजे अदो यांगना पोइबा इमुंगजे मतमदुदा मोइगी खुंगंग माना पुमा पोइबा खुंगंगजे सिदा ख्वाइदगी फिबम सोकपा नोंमगी चानिंगाइ बाव लेतबा अदुमाइना याम साथिना वाबा इमुंग अमदा यांगजे पोए अदुगा यांगी मचिन मनाउजिना मरीने मचिन मनाउ मरीगी मनुंगदा यांगजिना ख्वाइदगी इतोन तोन मने अदुम मचिन मनाउ मरीजिगा अहुमजे अहुमजिगी मनुंगदा यांगजिना ख्वाइदगी लौसिंग लैबा यामना हैसिंगबा अंगांग अमा ओइना माजे हौरए अदो माजे याम हैसिंगबा ओइरगजो मीगा कया वा nganगना निंगदबा अदे मीगा कया तोटना तिनदबा ममानबा सानाबदा गाक्से पाकनेक्ता चिनजिलगा जट एकता यावदबा अदुगुम्बा काय खरा थिगनबा अंगांग अमा ओइना हौरए सिंगजरगजो अदो यांगजे लाइक लाइसु मनिंग थुंगबोय थुंगदबोय सुम लाइक लाइसु तमकपजिदा फैमिली कंडीशन जे याम थीना वाबा हेलकदोइनेबा माना मनिंग थुंगदना लाइक तमिंगै मरकसिदा अमुक फैमिली कंडीशन जे याम थीना सोक्सिलकपदगी यांगना मसागी चही 13 सुरको मतमदा माना तम्मीबी स्कूल जिदगी माजे लाइक तमजे तोअनी मा मसाना यानिंगद्र जदुम फैमिली की फिबम दुना सोक्सिलकपनिना माजे लाइक तम तोअनी अदुगा माजे माना लाइक तम तोअब तुंगदा माजे चाइना की तोंगान मफम कयाजिदा चटलगा मतम मतमदगी ओइना अफंग अफंगबा थबकसे सुरगा पैसा तालगा मागी इमुंग मनुंगी अवाबजिदा मतेंग पांगबा अदि ममा मपागी मतेंग पांगबा सुमाइना यामना ज्ञान ताबा मी मोइना दुम हौरए माजरे अदो हौरकपजे मी अमगी पुंसीजे कमाइना मागी होंगकपजे कमाइना होंगी गाजे अंगकपम ओये यांगी वारीजे तारुरगा सुमाइना असु याम फना हौरकप माजे 1988 अमदी 1991 दा हेवैगी शानसु सिजियांग हुआंगदा माजे थबक सुबा यावरनी अदो माना सिगी थबक सुबा यावरिबा जगाजिदा माजे करिगुम्बा पोचै खरा लोना हुरानबा तौरमेना हाइबगी मिंगदा माजे दंदी पीदोइनेबा दंदीजे लेबर केमजिदा अदोम थबक सुवलगा पैसा नोंचा नुंगाइना पीदबिदा दुम थबकसि दुम सुवलगा थंबा सुमाइना थबके सुवलगा दुम दंदी पीरगा थमगी मतमजिदा सिगी मतुंग खरा लेरगा 1996 दा हुमादियानदा माना नुपी मचा अमगा नमदना पी अमा ओइबगी इज्जतसे मांगहन्नबा रेप तौनबा तौरमबगी मरालदा यांगजे चही मंगा जेलदा लेनबगी दंदी पीगी मतमदगी ओइबा गवर्नमेंटना यांगजे दे मतम खरा माजे चही मंगा जेलदा लेरबा तुंगदा सोक 1990 दा माजे मागी दंदी चही मंगा जेलदा लेबदो अदुगी मतमदो लोइरगा माजे जेलदगी थोरअनी अदो अंगकपमने यांगजे फत्तबा तौरुबगी जेलदा थम्मुरगा थादोरकपदा ngai माजे अदो ज्ञान तागद्रायरगा तारोइदोइनेबा माजे असागी माना तौरुबा थबकतो को सोइबगी तौरुबनेना सेमदोकद्रायरगा सेमदोकपोगी महुत्ता हेना साथीबा तमथीबा मीमा ओइरकदोइने यांगजे माना जेलदगी थादोरकप चही 1999 दगिना 2003 बावजे सिगी मनुंगजिदनेबा माना एकता तखत्तना मिहात मिपुन नुपी रेप तौबा खोटपा सिगुम्बा तमथीबा थबक मयाम माना तौदोइजे अदु माना ख्वाइदगी याम का हेना मागी क्राइम जे माना थीना तौगिबा मफमजे सिजना अनहुई हाइरिबा प्रोविंस से सिदना ओयबा दा खोइ स्वाइदा डिस्ट्रिक्ट हैना खाइबा दुमाइना चाइना असोंगिंगदी प्रोविंस हैना खाइदो ए सुमाइना अनहुई हाइबा प्रोविंस से सिदना हेले यांगना क्राइम याम थीना तौवे हेनमजे यांगजे दुम अयाम मतम दुम कोक चाकपा मी मगी टाइपता माजे माना दुम लोइनरगा लेदोजे सिंजंग अमा नुंगदंग अमा दुगा लेंगोइगा थितपदा सिनबा ब्रिजान अमाजे दुम मागी मी हापदा सिनबा खुलाई अमा ओइना यामना नुंगाइजबा खुलाइगी टाइपता माजे सिगी खुलाई हमजे दुम लोइनरगा दुम चटपा खोटपा तौबा मीने यांगना साथीबगी चांगजे माना मीजे हानिंगबा फावराबा अदै माना हातोरिबा मीदुगी युंगी अकोइबदागा दुम लुम्मगा लैबा मी अतोपना माजे उदनबा दुम लुम्मगा लैबा अदुगा यांगजिना हातरिबा मीजे सिगी युमजिदा थेंगा कांजिदा माना तुमिन्नगा चंगगा थोंगजे तपना हांगागा येंगा माजे
ꯏꯃꯨꯡꯁꯤ ꯇꯞꯅ ꯆꯪꯗꯣꯏꯅꯦ ꯑꯗꯨꯒ ꯈꯣꯡꯊꯥꯡꯒꯥꯛꯁꯦ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯇꯞꯅ ꯆꯪꯉꯒ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯀꯥꯁꯦ ꯃꯥꯅ ꯍꯥꯟꯅ ꯂꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯗꯣꯏꯅꯦ ꯌꯦꯡꯉꯀꯥꯟꯁꯤꯗ ꯃꯤꯁꯦ ꯇꯨꯝꯃꯤꯉꯩꯗ ꯃꯥꯅ ꯄꯥꯏꯔꯛꯏꯕ ꯑꯦꯅꯤ ꯕ꯭ꯔꯤꯆꯥꯟꯅꯅꯤ ꯈꯪꯗꯦ ꯁꯤꯡꯖꯪꯅꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯁꯥꯗ ꯌꯥꯟꯕꯒꯤ ꯇꯥꯏꯞꯇ ꯖꯣꯞ ꯑꯗꯨꯝ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛ ꯃꯉꯛ ꯃꯅꯪꯒꯟ ꯃꯕꯨꯛ ꯑꯃꯠꯇ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯌꯥꯟꯗꯣꯏꯅꯦ ꯂꯥꯎꯅꯕ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯂꯥꯎꯔꯒ ꯃꯌꯥꯝ ꯈꯪꯍꯟꯕꯗꯣ ꯑꯗꯨꯒꯨꯝꯕ ꯈꯪꯅꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯚꯤꯛꯇꯤꯝꯁꯤꯡꯗꯨꯗꯁꯨ ꯂꯩꯈꯤꯗꯦ ꯃꯥꯒꯤ ꯆꯤꯟꯈꯨꯝꯗꯩꯁꯨ ꯂꯩꯇꯦ ꯏꯁꯤꯅ ꯇꯨꯝꯃꯤꯉꯩꯗ ꯇꯨꯃꯤꯟꯅ ꯆꯪꯕ ꯌꯥꯕ ꯖꯒꯥ ꯑꯃ ꯊꯤꯔꯒ ꯃꯥꯗꯤ ꯐꯠꯇꯕꯗꯣ ꯇꯧꯒꯦꯅ ꯂꯥꯛꯑꯕꯅꯤꯅ ꯖꯒꯥꯗꯣ ꯊꯤꯔꯒ ꯂꯩꯕ ꯃꯤꯅꯦ ꯑꯗꯨꯅ ꯃꯥꯅꯕꯨ ꯆꯪꯕ ꯆꯟꯈꯤꯕ ꯖꯒꯥꯁꯤꯗ ꯆꯪꯉꯛꯑꯒ ꯏꯃꯨꯡꯒꯤꯁꯤꯗ ꯃꯥꯅ ꯇꯞꯅ ꯈꯣꯡꯀꯥꯞꯁꯦ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯇꯞꯅ ꯆꯠꯂꯒ ꯀꯥꯁꯤꯡꯁꯦ ꯃꯥꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯌꯦꯡꯅ ꯑꯗꯨꯝ ꯃꯤꯁꯦ ꯖꯣꯞ ꯌꯥꯜꯂꯒ ꯍꯥꯠꯇꯣꯏꯅꯦꯕ ꯑꯗꯨꯝ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯌꯥꯟꯗꯣꯏꯅꯦꯀꯣ ꯃꯥꯅ ꯃꯤꯁꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪꯁꯤꯅ ꯑꯗꯨꯝ ꯆꯪꯉꯒ ꯄꯪꯌꯥꯟꯗ ꯌꯥꯟꯗꯣꯏꯅꯦ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛ ꯃꯁꯥ ꯑꯃꯠꯇ ꯃꯦꯟꯃꯥꯟ ꯇꯥꯔꯣꯏ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯃꯥꯅ ꯌꯥꯝ ꯊꯤꯅꯒ ꯐꯨꯕ ꯇꯩꯕ ꯌꯥꯝ ꯊꯤꯅ ꯇꯣꯔꯆꯔ ꯇꯧꯕ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯛꯁꯦ ꯃꯥꯅ ꯄꯨꯔꯛꯏꯕ ꯅꯨꯡꯙꯪꯗꯨꯅꯒ ꯂꯣꯏꯅ ꯁꯨꯗꯠꯂꯒ ꯑꯗꯩ ꯀꯛꯊꯠꯄ ꯈꯣꯠꯇꯠꯄ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯍꯥꯠꯂꯦ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯃꯥꯅ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯌꯥꯝ ꯊꯤꯅ ꯂꯥꯛꯅꯔꯅꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯃꯥꯅ ꯄꯨꯔꯛꯏꯕ ꯕ꯭ꯔꯤꯆꯥꯟꯗꯨꯅ ꯈꯔ ꯌꯥꯟꯊꯠ ꯅꯨꯡꯙꯪꯗꯨꯅ ꯈꯔ ꯁꯨꯗꯠ ꯑꯗꯩ ꯃꯈꯣꯡ ꯈꯔ ꯀꯛꯊꯠ ꯃꯈꯨꯠ ꯈꯔ ꯀꯛꯊꯠ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯦꯜꯂꯦ ꯃꯥꯅ ꯂꯥꯛꯅꯕꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯅꯕ ꯌꯥꯕꯁꯨ ꯂꯥꯛꯅꯕꯤꯔꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯁꯤꯁꯨ ꯃꯥꯡꯍꯟꯗꯣꯏꯅꯦꯕ ꯃꯥꯅ ꯍꯥꯠꯂꯤꯁꯦ ꯑꯌꯥꯝꯕꯅ ꯂꯧꯃꯤꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤꯀꯣ ꯌꯥꯡꯅ ꯍꯥꯠꯂꯤꯁꯦ ꯃꯥꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯃꯅ ꯃꯥꯅꯒ ꯍꯥꯠꯅꯤꯡꯕ ꯃꯤꯁꯦ ꯁꯤꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯁꯤꯁꯤꯃ ꯄꯨꯔꯥ ꯇꯨꯝꯅꯒ ꯍꯥꯠꯇꯣꯛꯄꯤꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯏꯃꯨꯡꯁꯤꯒꯤ ꯙꯥꯔ ꯅꯂꯥ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯍꯧꯔꯛꯄ ꯍꯥꯏꯗꯤ ꯃꯥꯒꯤ ꯙꯥꯔ ꯅꯂꯥꯁꯦ ꯄꯨꯂꯞ ꯃꯥꯡꯕ ꯌꯥꯎꯋꯦꯕ ꯃꯥꯅ ꯍꯥꯠꯄꯗ ꯇꯨꯝꯅꯕ ꯍꯥꯠꯄꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒꯤ ꯈꯣꯡꯒꯨꯜꯁꯦ ꯄꯨꯂꯞ ꯃꯨꯠꯄ ꯌꯥꯎꯈꯤ ꯌꯥꯡꯅ ꯍꯥꯠꯄ ꯃꯇꯝꯗ ꯌꯥꯡꯁꯤꯅ ꯃꯥꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯒꯤꯏꯃꯨꯡ ꯃꯅꯨꯡꯗꯒ ꯂꯩꯔꯝꯕ ꯐꯤꯔꯣꯜꯁꯦ ꯃꯥꯅꯒ ꯑꯐꯕꯒ ꯈꯜꯂꯒ ꯆꯤꯡꯊꯣꯛꯑꯒ ꯍꯦꯛ ꯁꯦꯠꯄ ꯑꯗꯩ ꯈꯣꯡꯎꯞꯀꯛꯁꯦ ꯃꯥꯅ ꯑꯄꯥꯝꯕ ꯂꯩꯔꯝꯃꯒꯅ ꯑꯗꯨꯝ ꯇꯣꯡꯉꯛꯄ ꯑꯗꯩ ꯃꯥꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯍꯥꯠꯂꯒ ꯃꯥꯅ ꯃꯥꯔꯀꯦꯇꯤꯡ ꯆꯠꯄꯒꯤ ꯇꯥꯏꯞꯇꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯥꯅ ꯍꯥꯠꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯒꯤ ꯐꯤꯔꯣꯜꯁꯦ ꯆꯤꯡꯊꯣꯛꯑꯒ ꯁꯦꯠꯆꯤꯜꯂꯅꯤ ꯈꯣꯡꯎꯞ ꯐꯪꯉꯦ ꯇꯣꯡꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯒꯦꯝ ꯄ꯭ꯂꯦ ꯑꯃꯒꯤ ꯁꯥꯟꯅꯕ ꯑꯃꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦ ꯃꯉꯣꯟꯗꯗꯤ ꯃꯤ ꯍꯥꯠꯄꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗꯒ ꯂꯩꯔꯝꯕ ꯐꯤꯔꯣꯜꯒ ꯃꯥ ꯑꯄꯥꯝꯕ ꯁꯦꯠꯄ ꯃꯥ ꯑꯄꯥꯝꯕ ꯈꯣꯡꯎꯞꯀ ꯇꯣꯡꯕ ꯈꯣꯠꯄꯁꯦ ꯁꯤꯁꯤꯅ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯑꯣꯛꯇꯣꯕꯔ 2002ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯌꯥꯡꯅ ꯏꯃꯨꯡ ꯑꯃꯗ ꯑꯊꯦꯡꯕ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯁꯦ ꯉꯥꯏꯔꯒ ꯃꯥꯅ ꯆꯪꯉꯛꯇꯣꯏꯅꯦ ꯑꯗꯣ ꯃꯥꯅ ꯌꯨꯝꯁꯦ ꯃꯤꯔꯣꯟ ꯌꯥꯝꯅ ꯂꯩꯇꯦ ꯌꯨꯝꯁꯦ ꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨꯔꯤꯕ ꯅꯨꯄꯤ ꯑꯃꯒ ꯂꯩꯌꯦ ꯃꯥꯅ ꯊꯣꯡꯁꯤꯗ ꯀꯣꯛ ꯑꯩꯅ ꯊꯣꯡꯁꯤꯗ ꯃꯥꯅ ꯅꯣꯛ ꯇꯧꯗꯣꯏꯅꯦ ꯊꯤꯟꯗꯣꯏꯅꯦ ꯑꯗꯣ ꯊꯤꯟꯕꯒ ꯊꯣꯡꯁꯦ ꯃꯇꯝ ꯆꯥꯗ꯭ꯔꯦꯅ ꯁꯤꯗꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅ ꯅꯨꯄꯥꯁꯤ나 ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯁꯦ ꯍꯧꯗꯣꯛꯑꯒ ꯊꯣꯔꯛꯑꯒ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯂꯥꯏꯠ ꯃꯆꯥ ꯑꯃ ꯊꯥꯜꯍꯜꯂꯒ ꯅꯨꯄꯥꯁꯤꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯏꯅꯦꯕ ꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯕ ꯅꯨꯄꯥꯁꯤꯅ ꯎꯔꯤꯁꯦ ꯄꯨꯔꯥ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯔꯣꯟꯒ ꯇꯥꯗꯕ ꯍꯥꯏꯗꯤ ꯑꯉꯥꯎ ꯑꯐꯩ ꯃꯥꯟꯕ ꯃꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏꯁꯦ 2-3 ꯄꯥꯏꯁꯤꯜꯂꯒ ꯊꯣꯡꯖꯤꯟꯄꯥꯟꯁꯤꯗ ꯂꯦꯞꯄꯝꯗꯣꯏꯅꯦꯕ ꯑꯗ ꯂꯦꯞꯄꯝꯕꯁꯤ ꯎꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯁꯤꯗ ꯌꯦꯡꯉꯒ ꯃꯆꯥꯅꯨꯄꯤꯒꯁꯤ ꯀꯟꯅꯕ ꯍꯣꯠꯅꯔꯅꯤ ꯐꯠꯇꯕ ꯃꯤꯅꯦꯁꯦ ꯈꯪꯕꯗꯒꯤ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯀꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒ ꯀꯟꯅꯕꯁꯦ ꯌꯥꯝ ꯀꯟꯅ ꯌꯥꯡꯁꯤꯒ ꯃꯥꯒ ꯌꯥꯝ ꯀꯟꯅ ꯂꯝꯕꯥ ꯇꯧꯅꯩꯌꯦ ꯑꯗꯣ ꯂꯝꯕꯥ ꯇꯧꯕꯁꯦ ꯇꯨꯝꯃꯨꯕꯒꯤ ꯍꯧꯒꯠꯂꯛꯄꯒ ꯏꯉꯥꯎ ꯉꯥꯎꯕꯒ ꯑꯣꯏꯕꯒ ꯀꯔꯤꯝꯇ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯔꯤꯝꯇ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯥꯡꯍꯧꯕ ꯅꯠꯇꯕꯅꯤꯅ ꯌꯥꯡꯁꯤꯒ ꯃꯥꯒ ꯅꯝꯅꯔꯀꯥꯟꯁꯤꯗ ꯌꯥꯡꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯀꯤ ꯃꯤꯍꯨꯟꯐꯝꯁꯤꯗ ꯃꯥꯒꯤ ꯅꯨꯡꯙꯪꯁꯤꯅ ꯊꯣꯝꯃꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤ ꯁꯤꯗꯦ ꯑꯗꯣ ꯃꯥꯁꯦ ꯑꯁ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯀꯣꯛ ꯏ ꯊꯣꯛꯄꯁꯦ ꯄꯥꯏꯔꯒ ꯅꯨꯄꯥꯁꯦ ꯍꯧꯒꯠꯂꯒ ꯌꯥꯡꯁꯤꯒ ꯑꯃꯨꯛ ꯅꯥꯛꯇ ꯅꯨꯄꯥ ꯑꯃꯒꯤ ꯄꯥꯡꯒꯜꯁꯦ ꯄꯨꯊꯣꯛꯑꯒ ꯀꯟꯅ ꯅꯝꯅꯔꯅꯤ ꯑꯗꯣ ꯌꯥꯡꯁꯤꯅ ꯃꯥꯒꯤ ꯁꯤꯡꯖꯪ ꯃꯥꯅ ꯄꯨꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯤꯡꯈꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁꯥꯡꯕ ꯑꯣꯏꯗꯦꯀꯣ ꯏꯪꯂꯤꯁ ꯐꯤꯂꯝꯗꯒ ꯌꯥꯎꯕ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯔꯣꯡ ꯇ꯭ꯔꯟ ꯐꯤꯂꯝꯗꯒ ꯄꯥꯏꯕ ꯇꯦꯟꯇꯛ ꯇꯧꯔꯒ ꯑꯗꯨꯝ ꯃꯅꯤꯡꯗꯒ ꯕꯦꯜꯗ ꯀꯩꯗ ꯑꯗꯨꯝ ꯖꯠ ꯂꯥꯎꯅ ꯌꯥꯞꯆꯤꯟꯕ ꯌꯥꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯦ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯄꯜꯂꯤꯁꯦ ꯁꯤꯒꯨꯝꯕ ꯁꯤꯡꯖꯪꯁꯤꯅ ꯗꯛ ꯂꯥꯎꯅ ꯂꯧꯊꯣꯛꯑꯒ ꯅꯨꯄꯥꯁꯤꯒꯤ
ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯁꯤꯗ ꯌꯥꯟꯊꯔꯛꯇꯣꯏꯅꯦ ꯌꯥꯟꯕꯗꯒꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯁꯤꯃ ꯄꯨꯔꯥ ꯐ꯭ꯔꯤ ꯇꯥꯔꯅꯤ ꯄꯥꯜꯂꯤꯗꯨꯗ ꯉꯥꯏꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯁꯤꯅ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯃꯇꯨꯁꯤꯒ ꯃꯆꯥꯁꯤꯒꯗꯪꯕꯨ ꯀꯜꯂꯗꯤꯅ ꯌꯥꯝ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯗꯣꯏꯅꯦ ꯐꯨꯅꯗꯣꯏꯅꯦꯕ ꯑꯗꯣ ꯃꯤꯑꯣꯏꯕꯒꯤ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯑꯀꯤꯕꯁꯤꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦꯁꯦ ꯆꯨꯝꯖꯥꯠꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒꯗꯣ ꯂꯥꯎꯅꯤꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯌꯨꯝꯁꯨ ꯌꯥꯝꯅ ꯀꯨꯡꯅ ꯇꯥꯗꯕ ꯖꯒꯥ ꯑꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯤ ꯌꯥꯝ ꯀꯨꯡꯅ ꯇꯥꯗꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏ ꯂꯩꯅꯔꯒꯁꯨ ꯈꯔ ꯌꯨꯝꯁꯦ ꯈꯔ ꯂꯥꯞꯇꯛ ꯂꯩꯅꯕ ꯌꯨꯝ ꯑꯃꯗꯒ ꯃꯤ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯀꯥꯟꯗꯒ ꯌꯥꯝ ꯀꯟꯅꯒ ꯂꯥꯎꯗ꯭ꯔꯗꯤ ꯇꯥꯗꯕ ꯖꯒꯥ ꯑꯗꯨꯃꯥꯏꯅ ꯌꯨꯝꯁꯦ ꯂꯂꯞ ꯇꯧꯕ ꯖꯒꯥꯗ ꯑꯣꯏꯌꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯅꯨꯄꯤꯁꯤꯒ ꯃꯆꯥꯅꯨꯄꯤꯁꯤꯒꯁꯨ ꯉꯁꯥꯏꯒꯤ ꯀꯤꯕꯅ ꯃꯤꯔꯣꯜꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯁꯦ ꯀꯣꯜꯂꯒ ꯑꯗꯨꯝ ꯇꯛ ꯅꯤꯛꯑꯒ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯕꯤꯗ ꯃꯈꯗꯥꯡꯒꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯉꯥꯡꯅꯤꯡꯉꯒ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯈꯗꯥꯡꯒ ꯈꯞꯄꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯃꯥꯗꯨꯅ ꯃꯃꯤꯠꯇꯣ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯌꯦꯡꯗꯅꯕ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯀꯣꯡꯁꯦ ꯃꯦꯜꯂꯒ ꯊꯝꯗꯣꯏꯅꯦ ꯊꯝꯕꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯌꯥꯡꯅ ꯅꯨꯄꯥ ꯃꯄꯥꯗꯨꯗꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯗꯨꯗꯤ ꯃꯥꯅ ꯃꯈꯨꯠꯇꯨꯁꯨ ꯅꯥꯔꯦ ꯃꯈꯨꯠꯇꯨꯁꯨ ꯅꯥꯀꯟ ꯅꯥꯝꯃ ꯁꯤꯡꯖꯪꯅ ꯌꯥꯟꯊꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯅꯥꯝꯃꯗꯨꯅ ꯂꯝꯕꯥ ꯇꯧꯕꯁꯦ ꯑꯣꯏꯔꯔꯣꯏ ꯌꯥꯡꯁꯤꯗꯤ ꯐꯠꯇꯕ ꯃꯤꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯌꯥꯡꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝ ꯊꯤꯅ ꯀꯟꯕ ꯃꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯌꯥꯡꯁꯤꯅ ꯅꯨꯄꯥꯁꯦ ꯇꯥꯡꯉꯩ ꯐꯨꯗꯠꯂꯅꯤ ꯑꯗꯣ ꯃꯥꯅ ꯄꯨꯔꯤꯕ ꯕ꯭ꯔꯤꯆꯥꯟꯁꯤꯅ ꯍꯦꯛꯇ ꯄꯪꯀꯟꯗ ꯀꯜꯂꯒ ꯅꯨꯄꯥꯁꯦ ꯊꯤꯅ ꯐꯨꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯐꯃꯨꯡꯁꯤꯗ ꯎꯞꯆꯤꯜꯂꯒ ꯇꯥꯔꯀꯥꯟꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯙꯪꯗꯨꯅ ꯍꯦꯛꯇ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯁꯤꯗ ꯍꯟꯖꯤꯟ ꯊꯣꯝꯗꯣꯏꯅꯦꯕ ꯅꯨꯄꯥꯁꯤꯒꯤ ꯑꯗꯨ ꯅꯨꯄꯥꯁꯦ ꯁꯤꯔꯀꯥꯟꯁꯤꯗꯁꯨ ꯃꯥꯅ ꯅꯨꯄꯥꯁꯦ ꯁꯤꯡꯖꯪꯅ ꯌꯥꯜꯂꯅꯤꯀꯣ ꯑꯗꯨꯒ ꯌꯥꯜꯂꯒ ꯌꯥꯡꯁꯤꯅ ꯉꯁꯥꯏꯒꯤ ꯃꯃꯤꯠꯁꯦ ꯈꯥꯅ ꯌꯦꯡꯉꯒ ꯃꯥꯅ ꯃꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯀꯦꯅ ꯆꯪꯉꯛꯑꯀꯥꯟꯗ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯦ ꯃꯉꯣꯟꯗ ꯈꯨꯠ ꯍꯜꯂꯛꯑꯦꯒ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯌꯥꯡꯁꯦ ꯊꯤꯅ ꯁꯥꯎꯔꯒ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯄꯥꯞ ꯆꯪꯉꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯅ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯇꯣꯏꯅꯦ ꯆꯤꯡꯊꯣꯛꯄꯁꯤꯗ ꯅꯨꯄꯤꯁꯤ ꯉꯁꯥꯏꯒꯤ ꯃꯤꯔꯣꯟꯕꯁꯦ ꯃꯁꯥ ꯂꯨꯝꯃꯤꯅꯦ ꯅꯨꯄꯤꯁꯤꯁꯨ ꯃꯥꯒꯤ ꯃꯤꯔꯣꯟꯕꯒꯤ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗꯕꯗꯨꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯉꯒ ꯃꯆꯥꯅꯨꯄꯤꯁꯦ ꯀꯣꯟꯕꯁꯤꯗ ꯌꯥꯡꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯑꯒ ꯑꯉꯥꯡꯁꯦ ꯃꯥꯅ ꯐꯨꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯦ ꯃꯥꯅ ꯐꯨꯔꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯡꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯕ꯭ꯔꯤꯆꯥꯟꯁꯤꯅ ꯉꯁꯥꯏꯒꯤ ꯃꯤꯔꯣꯜꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯛ ꯀꯪꯈꯠꯄ ꯖꯒꯥꯗꯨꯗ ꯃꯥꯒꯤ ꯕ꯭ꯔꯤꯆꯥꯟꯁꯤꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜꯁꯦ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯀꯟꯗꯣꯏꯅꯦ ꯀꯟꯕꯁꯤꯗ ꯅꯨꯄꯤꯁꯦ माजो ngaugidana wa ngangba amada thoroi chaina dun hinlandana nupije tarani maje nupije olaga leirani maje olinge jina yang jina nupi macha je makok sina brijan jina thomaga nupi macha je tarani taringe jida yang jina brijan ge khoi gi kana gu makhadi ubiram jai ko brijan je khoina leingoi pekpa matamda brijan gi mapan hindoi du netlaga yamna mi amagi nupa amagi oiba pressure body gi weight che adu pull up namjinlaga neba nunga pi ingai je ada khoi di shubne na surupani na dum khange adu sigi magi pressure jina angang du gi mangaksam du thammaga pressure pi raga brijan jina grak dong na namada angang pi macha je kari maira roi sirani bin pi macha je kotakta sirani sirakan ji da yang ina nupi macha ji gi makok sida mu singjang jina mu yalani lawaji da yalaganda nupi macha ji khudak tu da sirani aduga masagi miroli baba chaina khanganga bichana kanni bigi chaina se nupi oibi gatang na khangni go sidi aidi pawlom jaba gatang da ne adu kayam ki mating warang wani da nupi jina ona thoina leringai da mana nupi ji gi makhut makhong je loina thudi ga mana nupi je ijat manghan doine ijat mana nupi je tamthi ijat manghan bai bu tamthi mawong de ijat manghan laga nupi je mana hatu on yang jina sumaina yumdom po khallaga sumaina mana fattaba thabuk sum toroko matamjida magi laibak thiba haigadra huran bagi tarani mapugi nong mai bagi type mana tamthina mi ji makok sida yam thina phuraba mi amadi mana shinina langthoma mi ma shireroi shok tang shoga yam tamthina aruba film dadi shoga maje laikan naraga leidoine hospital laga mana police da complaint phongdok tabadi sidadi palamdre ado aina sum bapna sagachabada mana complaint tawrangani yang jigi yoi mi tau sumain tawi kholi je complaint taronggadau male matam November gi tang 2003 da senghau gi entertainment venue amada police na nong magi oiba mogi sum tawgam thokpa jaga je sum yengsin bagi inspection ama police singjina
ꯂꯥꯛꯑꯀꯥꯟꯁꯤꯗ ꯄꯨꯂꯤꯁꯉꯩꯁꯤꯅ ꯅꯨꯄꯥ ꯑꯃ ꯎꯗꯣꯏꯅꯦꯕ ꯃꯣꯏꯅ ꯎꯔꯤꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯛꯀꯠꯄ ꯑꯗꯩ ꯃꯃꯤꯠ ꯃꯅꯥꯒꯁꯦ ꯇꯤꯡꯉꯛ ꯀꯩꯅꯣꯝꯃ ꯄꯣꯠ ꯆꯩ ꯑꯃꯒ ꯌꯞꯄꯒ ꯄꯨꯔꯒ ꯃꯤꯅꯒ ꯐꯥꯗꯧꯒꯤ ꯆꯪꯀꯥꯟꯗ ꯍꯦ ꯅꯪ ꯄꯨꯔꯤꯗꯨ ꯀꯔꯤꯅꯣꯒ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯍꯨꯔꯥꯜꯂꯒ ꯄꯨꯔꯤꯕ ꯃꯤꯗꯨꯅ ꯏꯊꯛ ꯊꯛꯀꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯣ ꯎꯠꯄ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯗ ꯂꯩꯗꯣꯏꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯄꯨꯂꯤꯁꯅ ꯎꯕ ꯃꯇꯝꯗ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯃꯥꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦꯅ ꯄꯨꯂꯤꯁꯅ ꯃꯥꯁꯦ ꯀꯧꯁꯤꯜꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯅꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯈꯪꯉꯅꯤ ꯄꯨꯂꯤꯁꯅ ꯈꯪꯉꯤꯁꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯡꯅꯦ ꯑꯗꯨꯒ ꯃꯥꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯚꯤꯟꯁ 4ꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯈꯤꯕꯒꯤ ꯍꯥꯟꯅꯅ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯑꯒ ꯂꯩꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅꯦꯅ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯅ ꯈꯪꯉꯅꯤ ꯌꯥꯡꯁꯦ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯐꯥꯔꯅꯤ 2004ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 1ꯗ ꯍꯦꯅꯥꯟꯒꯤ ꯁꯤꯇꯤꯗ ꯂꯩ ꯂꯧꯍꯦ ꯏꯟꯇꯔꯃꯦꯗꯤꯌꯦꯠ ꯀꯣꯔꯠ ꯑꯃꯅ ꯌꯥꯡꯁꯦ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯦꯅ ꯂꯥꯎꯊꯣꯛꯈꯤ ꯁꯤꯒꯤ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 13 2004ꯗ ꯐꯥꯌꯔꯤꯡ ꯁ꯭ꯀ꯭ꯋꯥꯗ ꯑꯩꯅ ꯈꯪꯕꯨꯗꯤ ꯈꯪꯉꯝꯃꯅꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯕꯅꯦ ꯑꯗꯣ ꯆꯩꯅꯥꯒꯤꯗꯤ ꯗꯟꯗꯤ ꯄꯤꯕꯁꯦ ꯃꯔꯥꯟ ꯌꯥꯝ ꯊꯤꯅ ꯀ꯭ꯔꯥꯏꯝ ꯂꯩꯕ ꯃꯤꯁꯦ ꯃꯣꯏꯒꯤ ꯃꯤ ꯑꯃꯈꯛꯅ ꯂꯝꯄꯥꯛꯇ ꯄꯨꯊꯣꯛꯑꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯑꯃ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯎꯆꯨꯛꯀꯨꯝꯕ ꯑꯃꯗ ꯃꯤꯁꯦ ꯐꯖꯅ ꯇꯥꯏꯠ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯨꯜꯂꯒ ꯅꯣꯡꯃꯩ ꯄꯥꯏꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 3-4 ꯅꯠꯇ꯭ꯔꯒ ꯃꯣꯏ 10 ꯐꯥꯎ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯅ ꯆꯠꯂꯨꯕ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯆꯥꯎꯔꯥꯛꯅ ꯃꯣꯏ 4-5 ꯍꯥꯏꯔꯁꯤꯅꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩꯁꯦ ꯐꯖꯅ ꯄꯥꯏꯕ ꯃꯤꯉꯩꯅ ꯅꯣꯡꯃꯩꯁꯦ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯗ ꯄꯨꯂꯞ ꯃꯇꯝ ꯑꯃꯗ ꯑꯦꯝ ꯇꯧꯁꯤꯜꯂꯒ ꯅꯣꯡꯃꯩꯉꯩꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯁꯦ ꯄꯨꯂꯞ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯌꯦ ꯁꯟꯖꯦ ꯗꯠꯇꯒꯤ ꯐꯤꯂꯝ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯗꯁꯨ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯥꯌꯔꯤꯡ ꯁ꯭ꯀ꯭ꯋꯥꯗ ꯀꯧꯋꯦ ꯁꯨꯃꯥꯏꯅ ꯃꯤ ꯍꯥꯠꯂꯤꯁꯦ ꯁꯤꯗ ꯁꯤꯟꯅꯔꯒ ꯃꯥꯁꯦ ꯍꯥꯠꯅꯕꯒꯤ ꯗꯟꯗꯤ ꯄꯤꯔꯦꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯌꯥꯡꯁꯦ ꯐꯥꯌꯔꯤꯡ ꯁ꯭ꯀ꯭ꯋꯥꯗꯇꯨꯅ ꯑꯗꯨꯝ ꯀꯥꯞꯄꯒ ꯑꯗꯨꯝ ꯌꯥꯡꯁꯦ ꯍꯥꯠꯈ꯭ꯔꯅꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈ꯭ꯔꯅꯤ ꯌꯥꯡꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯥꯡꯁꯤꯅ ꯃꯦꯗꯤꯌꯥꯗ ꯃꯥꯅ ꯐꯥꯔꯤꯉꯩ ꯄꯨꯂꯤꯁꯅ ꯃꯥꯁꯦ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯤꯉꯩ ꯈꯣꯠꯂꯤꯉꯩ ꯃꯇꯝꯁꯤꯗ ꯃꯦꯗꯤꯌꯥꯗ ꯃꯥꯅ ꯐꯣꯡꯗꯣꯛꯑꯝꯕ ꯋꯥꯐꯝ ꯈꯔ ꯂꯩ ꯑꯍꯥꯟꯕꯗ ꯃꯥꯅ ꯃꯤ ꯍꯥꯠꯄ ꯍꯧꯈꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯒ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯃꯤꯅꯦꯅ ꯍꯥꯏꯔꯝꯕ ꯂꯩ ꯃꯥꯅ ꯑꯗꯣ ꯃꯥꯅ ꯁꯤ ꯍꯥꯏꯔꯤꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯈꯤꯌꯦ ꯅꯨꯄꯤꯁꯦ ꯀꯥꯏꯅꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯅꯕ ꯑꯃ ꯀꯥꯏꯅꯕ ꯃꯇꯝꯗ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯀꯥꯏꯅꯍꯟꯕ ꯃꯇꯝꯗ ꯁꯣꯁꯥꯏꯇꯤꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯗꯥꯏꯇ ꯑꯃ ꯂꯧꯏ ꯑꯗꯨꯅ ꯑꯩꯅ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯀꯥꯏꯅꯈꯤꯕꯁꯦ ꯃꯥꯗꯤ ꯃꯥꯏ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯣꯏꯒꯅꯤꯅ ꯑꯗꯨꯝ ꯈꯟꯖꯔꯒ ꯂꯩꯕꯒꯤꯅꯦꯕ ꯃꯥꯅ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯅꯦꯅ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯁꯣꯁꯥꯏꯇꯤꯁꯤ ꯃꯤ ꯉꯥꯛꯇꯅꯦ ꯃꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯤꯅꯦ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯅꯨꯄꯤ ꯑꯉꯥꯡ ꯃꯦꯠ ꯃꯥꯟ ꯇꯥꯗꯅ ꯂꯩꯔꯝꯕ ꯍꯥꯠꯄ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯀꯦ ꯑꯗꯣ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯁꯤꯅꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯌꯥꯡꯒ ꯀꯥꯏꯅꯅꯕ ꯇꯧꯔꯤꯁꯦ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯍꯨꯔꯥꯜꯂꯝꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯔꯦꯞ ꯇꯧꯅꯕꯒꯤ ꯍꯣꯠꯅꯔꯝꯕ ꯀꯥꯟꯗ ꯃꯥꯁꯦ ꯆꯍꯤ 5 ꯖꯦꯜꯗ ꯂꯩꯈꯤꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯝꯃꯦ ꯈꯣꯠꯂꯝꯃꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯥꯁꯦ ꯊꯕꯛ ꯁꯨꯐꯝꯗꯒ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯍꯜꯂꯒ ꯊꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯗꯣ ꯄꯥꯎ ꯑꯗꯨꯝ ꯇꯥꯔꯝꯗꯣꯏꯅꯦ ꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯦꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯆꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯥꯅ ꯁꯤꯁꯦ ꯌꯥꯡꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯇꯧꯍꯜꯂꯤꯅꯦꯅ ꯈꯜꯂꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯃꯟ ꯈꯨꯝꯃꯤꯅꯦꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯦ ꯃꯥꯁꯦ ꯃꯤ 63ꯅꯦ ꯃꯥꯅ ꯍꯥꯠꯂꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕ ꯃꯥꯅ ꯔꯦꯞ ꯇꯧꯈꯤꯕ ꯅꯨꯄꯤ ꯃꯁꯤꯡꯁꯤꯅ ꯄꯨꯂꯞꯅ 209ꯅꯦ ꯃꯦꯗꯤꯌꯥꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯑꯦ ꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯥꯡ ꯃꯁꯥꯅ ꯐꯣꯡꯗꯣꯛꯆꯔꯝꯕ ꯑꯃꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯉꯣꯟꯗ ꯑꯄꯦꯟꯕ ꯄꯣꯛꯄ ꯊꯕꯛꯁꯦ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯑꯗꯩ ꯅꯨꯄꯤ ꯑꯉꯥꯡ ꯔꯦꯞ ꯇꯧꯕ ꯑꯗꯨꯒ ꯃꯤꯁꯦ ꯍꯥꯠꯄ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯄ ꯈꯣꯠꯄꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯊꯕꯛꯁꯨꯅꯦꯅ ꯌꯥꯡꯁꯦ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯝꯃꯦ ꯑꯗꯣ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯍꯥꯏꯔꯒꯗꯤ ꯐꯥꯌꯔꯤꯡ ꯁ꯭ꯀ꯭ꯋꯥꯗꯇ ꯁꯤꯟꯅꯔꯒ ꯃꯁꯥꯁꯦ ꯁꯤꯡꯖꯨ ꯁꯥꯡꯉꯩ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯍꯜꯂꯒ ꯍꯥꯠꯈꯤꯕꯗꯣ ꯁꯤꯃꯗꯤ ꯌꯥꯝ ꯄꯦꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯦꯗꯣ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯔꯤ ꯂꯤꯔꯤꯔꯥ ꯋꯥꯔꯤ ꯄꯥꯔꯤꯔꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣ ꯑꯗꯣ ꯑꯩ ꯁꯥꯎꯕꯗꯤ ꯐꯣꯛꯇꯦ ꯑꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯔꯛꯇ꯭ꯔꯦꯕ ꯑꯩꯁꯨ
टॉपिक से यामना सुम आइगी डायलॉग करी गे जो चेंज तौरगा सुम येंगे अदो सपोर्ट तौबीदबा नेगेटिव कमेंट लाप मीदेदी पॉजिटिव नदे याम थिना हेले अदो आइगे खंगदे नेगेटिव कमेंट लापीबा जिंगी ओइनदी वारी जे क्राइम स्टोरी हाइबे मुदा क्राइम रिपोर्ट आइदी क्राइम जे तम्मीनेना खनबिरो आई माई जे वारी लीबा हाइतेना खलगना मागी जे पाउ तम्मीनेन खनबिरो अदुगा आइबु नुसिबिबा आइबु सपोर्ट तौबीबा जिंगिना वारी नेना खलगा दुम ताबिरो हाइबो हम जे थमजबगो लोइना मयाम ngasiगidi काइनरसिको मयाम